ꯆꯥꯎꯈꯠꯄꯁꯤ ꯀꯣꯏꯂꯥꯁ ꯊꯥꯕꯗꯨꯅꯦꯅ ꯎ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯥꯎꯔꯕ ꯌꯥꯝ ꯆꯥꯎꯈꯠꯂꯕ ꯖꯄꯥꯟ ꯆꯥꯏꯅꯥ ꯑꯗꯨꯒꯤ ꯌꯨꯔꯣꯞꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯡꯗ ꯄꯣꯛꯂꯛꯄ ꯑꯉꯥꯡ ꯆꯍꯤ 50 ꯁꯨꯕꯁꯤꯡꯗꯨꯗꯤ ꯃꯣꯏꯒꯤ ꯉꯁꯤꯐꯥꯎꯕ ꯆꯥꯎꯈꯠꯄꯗꯨ ꯎꯔꯝꯃꯔꯣꯏꯕ ꯀꯩꯒꯤꯅꯣꯗꯤ ꯊꯝꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏꯗꯨꯅ ꯍꯧꯆꯔꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯗꯥꯏꯁꯇ ꯐꯝꯕꯤꯔꯤꯕ ꯑꯩꯒꯤ ꯑꯣꯖꯥ ꯄ꯭ꯔꯣꯐꯦꯁꯔ ꯆꯟꯅꯕ ꯀꯨꯃꯥꯔ ꯑꯃꯗꯤ ꯗꯣꯛꯇꯔ ꯃꯔꯨꯞꯁꯨ ꯑꯗꯒꯤ ꯔꯥꯀꯦꯁ ꯑꯗꯨꯒ ꯑꯩꯒꯤ ꯁ꯭ꯇꯦꯠ ꯕꯣꯔꯗꯀꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤꯒꯤ ꯃꯔꯨꯞ ꯁꯣꯅꯥ ꯄꯨꯝꯅꯃꯛꯄꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤꯒꯤ ꯄꯤꯛꯑꯁꯨ ꯄꯤꯛꯅ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤ 200 ꯁꯨꯔꯕ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯌꯥꯟꯗꯥꯕꯨ ꯃꯌꯥꯝꯅ ꯍꯣꯔꯦꯟ ꯔꯤꯁꯣꯔꯁ ꯄꯔꯁꯟꯁꯤꯡꯅ ꯍꯦꯟꯅ ꯉꯥꯡꯕꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯌꯥꯟꯗꯥꯕꯨꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯆꯠꯆꯔꯔꯣꯏꯒꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯅ आम आदमी पार्टी न करीगीदमक्ता पांथोखिबनो हाइबदुगी याम तेलक्ना हाइरबदा अखोइगी मणिपुर सिना मिखा ताना लेरबा मतमदुदा अखोइगी मणिपुरगी नसाई हाइफेतन वाउथोकसु हाइबिगिबा अखोइगी मणिपुर सिना इतोमदा लेपा ngamnaba होनरबा मतमदा नॉर्थ ईस्ट की मैम अखोइगी मिखा पोलगा लेरबा मतमदुदा अमाइना अखोइगी होकोपा अमा ओइना अखोइगी मणिपुर से निखा तमना लेनबगी लौकिबा थौदांदा साइन तौनगिबा नुमितुबु निसिंबोरगना सी आम आदमी पार्टीना अयु पीना सी पार्टी सिगी थौदांग अमा लौनाबगी ताचाबनी सी अय इमति नुंगाइजे 2022 की इलेक्शन दा अय अंदो constituency दा इबोर लेप्चकी मतमदुदा अय कैंडिडेट ओइना लेप्चकेबनी मतमदुदा पयना रोंगचाना क्या फंगिबगी अवादो कोई करिगिनो हाइबन तमदा डिबेट कैंडिडेट ओइना लेपम तमदा नॉमिनेशन आइल और मतमदुदा सिंबोसे याम पेनबन खरखतनी फंगिजे याम बदलनि तरी युंबा फंगी कोइना आइगी सिंबोसे खनबगी ताजा लोगो मतमदा अदुना अखोइना पामजरैदि करिगिदमक्ता अइना आम आदमी पार्टी दा जॉइन तौरगा आम आदमी पार्टी से याम कल्लनी नत्रगा मासे मयामदा मसक ताको नमनी हाइबनि नते तौबदबु अखोइना इंडिया की मफम कयादा आम आदमी पार्टी हाइजना कमाई तौरगा कोई इलेक्शन से थेंगरकी अदुगा दिल्ली मेयन मक्तदा कोई आम आदमी पार्टी ने सही तारा कमाईना हाइरमनी हाइबन सिंगो मयाम सिंगो कोई ये अब मतुंदा हौजिक नहा ओइबा पार्लियामेंटेरियन हाइतारे कोई पार्लियामेंट नांगीबा तौरकीबा थबक मयाम से मणिपुर कक्ता नतना कोई इंडिया की मयाम ना पामनाबा कोई हाइबदी कॉमन पीपल दा फोकस तौबा लाइक लाइसुगी प्राइवेट स्कूल ना अदुगी मतिक फी यामलगी बसी रेगुलेट तौगदो मे हाइबन चिपा अदुगी कोइना काइता सु खल्लु दरगसु कोई फोन तौनबा मतंदा कोई फोन रिचार्ज होइरगांदा इनकमिंग या अंदरसे न्यूम दिवांग अदगी काइना अलपा अदगी अखोइगी समसमना कोइना पाइतेगी नुंगाइजबदी अखोइना केंद्र दगी थागतिबा एमएलए नत्रगा एमपी सिंदो मखोइना मथौजे फजना तौरतबा तारगदी मखोइजे लौथोकदौनी काइना लावबसे आम आदमी पार्टी के मेंबर्स सिंदुना लावै है हाइबदी आइती वकाले सही मंगा की मतमजिदा माना मियामदा तौनी हायगा तौथोकी बथौसिंदो अम्बो तौर तागदी प्रजा मियामना मासे अमुका सही की सुद्रिने द लौथोक्सी हाइबगी प्रपोजल हाइबदी एमएलए दि मथौ तौदा तागदी कोइना मासे अमुका एमएलए की फंदगी प्रजा मियामना लौथोक्सी का हाइबगी अदुगुम्बा वाखलोन पुरनबा सी असी गक्ता नते अतो मयाम अमा लैलि अदुगो मणिपुर की कंटेक्स्ट से एक तारगदी कोई मियाम पुना मुना खंगरे अइना वोट लेपेन तोलपम तमना अइजा नावपने मयाम स्पीकर अदम सिगसना ता अइना वोट लेपम तमना अइ इंदा लाकमीना
Anak kami na wala sa lain sa itik na sini bubirak pa sanggup bubirak pa aduga aku jadi impun talaga aku wakal untuk dokter bakat nantana atau pa yang muziki channel ko mong sita yahu ta ba aduna aku je matam da ngau ta ga zo aku ni khalise achuma hai bi kari mo hai se niang na kanala na chumi talaga aku si bubirak na nazari matam amda akoina awok musik kamaina lakatagi ai ta koi khamina si ai kunang ngasi bitan sa sloge bani aduna akoina musik ubire koi nisam samna ai kom tamna koi yang tu hindukna khang dei ki ngangja badi na te to buto ko koina ngasi kendi ba miyam da koina wakalon ngasi tang wera gasu koi kunmin na si hai bagi wakalon da koina yang ini matudi Hausi laiba sida tindiri bamiang sida kemangkiran bani Manipur sida 1970 sudah koi state ut pengawatan dasari yate kemari mengasus selama aduh Manipur dah kena saukan pasti kali inone yang pematam dah koi Manipur dah saukan pani na urizi yang hausi nari ba sam na lebih koi last community hall sa ba kung mahal kuat pasina koi je chokat pani na ule de adu targeti sahi yang pai sida MLA kitab kya hoigre ni masin kya sat thare saron thur kya sat thare adu sahi yang pai musida koi las thaba loi bungam da ba community hall thaba loi bungam da ba koi targeti akoina hausi maleng ni chokat ba global warming ki akoi Mars ta ai खाली वक्त चलगा मी लाइके ने वक्त खन्ना रखो मतलब दा कोई साइड दा कोई लास्ट खाओ लोई नम दा गति मी की पोजन दा कोई कमाई आओ अदु तागति चौका पसली कोई लास्ट खाओ दुने ना उतार गति कोई और बा याम चौका ला जापान चाइना अदुगी यूरोप न चिंग बा मया जिंदा पोकला पा ना sai yang kai chu bajin du ti ku ji kasi ko chौका पदु पूरा मारो है कई नि Muna pokok pada kelas kaji kemudian. Aduna, apa yang ada di kelas sama pemantau ba community hall sama je. Jauh pada nesum leita kadi ngasi. Wah iba saya umumnya asumsi mati dua se aslinya nama anak dua kena. Aduna, apa ini niat sina kan bawa kan tu kita untuk minarakan tu dah. Jauh pada haji kali no haji lokai. Kita kena minarakan tak, laik tamaga, natraga punya laikan sudah kali junuan tahu ini hai tak kadi, aduh ni waktu pun juga jangan lah, jadi dia pun tolong hai bukan tak waktu susun apa ngamoy, jadi tu na kita tahu apa ni, berzamian dari sekolah pergatan bapa ni, jadi dia tu na sumda hai di thabak tahu lau pada, saya cani ni. Sondana berzamian dengan besapi never layer roy. Pada cara keti besapi aina di pemia situ, wakan situ koi cendera ane. Pada cara keti aku ini takat tahu bahwa milo koi besak kamuga, koi ini regat apa, wakalun marom kan dong setengnya. Karena aku ini lepas amat cepat pasti koi corruption yang mari lagi, corruption aja lupa pasti ngamuat. Kau betul ku anda tadi ngamuat. Karena corruption se mayam na kanai corruption se kai no hai pun tanda koi di pesapi mesti katan corruption ni kanna agency yang ini la ko tamane anna corruption da pesapi ganti ai na pesapi ngai le ter tanda corruption do yi ya adu ko wakalon ji amor ko di corruption ni ai sina si bi mo ko ni na le be ne anna koi wakalon ji da kita sumpu akan dan aku ni apa makin dia negara aku ni apa menurut tu kan begitu tanda tu punya ramai ni logo tadi ya kan Numa amat lagi untuk macamnya. Bersahi saya ini 1972 hasil si memang betul koi election tahun ni amat tahun ni itu kok punya statement pengeruh tu enggak sebenarnya iba koi election ni mau se kasih bawa awam buku tertuju hasil. Ana aku ini lebat mian na kan dah kendra tu dah kendite koi itu pemana kita tara kita loh kalau pemana
ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯈꯨꯔꯨꯝꯃꯒ ꯍꯥꯏꯖꯔꯤ ꯑꯩ ꯚꯣꯠ ꯀꯥꯒꯦ ꯑꯗꯨ ꯇꯧꯒꯦ ꯃꯌꯥꯝ ꯁꯦꯕꯥ ꯇꯧꯒꯦ ꯈꯣꯠꯀꯦ ꯚꯣꯠ ꯍꯦꯛ ꯀꯥꯈ꯭ꯔꯕ ꯃꯇꯨꯡꯗꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛꯀꯤ MLA ꯑꯃꯨꯛ ꯈꯨꯔꯨꯝꯅꯤ ꯑꯗꯨꯗꯤ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯔꯦ ꯍꯥꯏꯕꯅꯤ MLA ꯑꯃꯅ ꯃꯥꯅ ꯚꯣꯠ ꯀꯥꯒꯦꯔꯥ ꯀꯥꯔꯣꯏꯔꯥ ꯃꯥ ꯄ꯭ꯔꯖꯥꯗ ꯑꯗꯨꯝ ꯈꯨꯔꯨꯝꯃꯒ ꯂꯩꯒꯗꯧꯅꯤ ꯍꯥꯏꯕꯗꯤ ꯈꯨꯔꯨꯝꯕ ꯍꯥꯏꯁꯤꯗ ꯑꯩ ꯌꯥꯝꯅ ꯇꯣꯟꯅ ꯍꯤꯡꯕ ꯍꯥꯏꯕ ꯅꯠꯇꯦ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯈꯪꯕꯤꯔꯒ ꯃꯥꯅ ꯃꯤꯌꯥꯝꯅ ꯌꯥꯅꯕ ꯆꯠꯀꯗꯧꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯚꯣꯠ ꯍꯦꯛ ꯀꯥꯈꯤꯕ ꯅꯨꯃꯤꯠꯇꯒꯤꯗꯤ ꯃꯥꯅ ꯑꯃꯨꯛ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯀꯜꯆꯔꯁꯤ ꯆꯠꯅꯔꯤꯈꯩꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯆꯥꯎꯈꯠꯄ ꯉꯝꯗꯅ ꯑꯗꯨꯝ ꯂꯩꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯦ ꯈꯪꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯍꯌꯦꯡ ꯑꯩꯈꯣꯏ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯅ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏ ꯀꯩꯗꯧꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯆꯍꯤ 200 ꯁꯨꯕꯒꯤ ꯚꯤꯗꯤꯑꯣ ꯑꯣꯐ ꯌꯥꯟꯗꯥꯕꯨꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇꯣꯔꯤꯛ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯈꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡꯗ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯄ ꯑꯃ ꯆꯪꯉꯤ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯂꯧꯖꯔꯒ ꯑꯩꯈꯣꯏꯒꯤ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤꯗꯁꯨ ꯋꯥꯈꯜꯂꯣꯟ ꯑꯅꯧꯕ ꯆꯍꯤꯗ ꯂꯩꯇꯦ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯒꯁꯨ ꯋꯥꯈꯜꯁꯤꯅ ꯍꯟꯅꯨꯔꯒꯗꯤ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯃꯇꯝꯁꯤꯒ ꯆꯨꯅꯗ꯭ꯔꯒꯗꯤ ꯑꯍꯟ ꯑꯣꯏꯒꯦꯔꯥ ꯅꯍꯥ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯑꯅꯧꯕ ꯃꯉꯥꯜ ꯑꯃ ꯄꯤꯅꯤꯡꯕ ꯃꯌꯥꯝꯗꯨꯅ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯀꯔꯞꯁꯟꯗ ꯌꯥꯝꯅ ꯍꯟꯊꯕ ꯆꯥꯡꯗ ꯄꯨꯔꯛꯑꯀꯥꯟꯗꯨꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯂꯦ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯄ ꯂꯝꯗ ꯆꯠꯂꯀꯥꯟꯗ ꯆꯥꯎꯈꯠꯂꯦ ꯍꯥꯏꯕꯁꯤ ꯀꯔꯤꯒ ꯎꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯑꯣꯏꯔꯣ ꯑꯗꯨꯒ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗꯒꯤ ꯑꯣꯏꯔꯣ ꯍꯦꯛ ꯀꯨꯝꯊꯕꯒ ꯃꯤꯒꯤ ꯄꯥꯕ꯭ꯂꯤꯛ ꯇꯣꯏꯂꯦꯠ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯊꯣꯛꯐꯝꯁꯦ ꯃꯇꯤꯛ ꯃꯔꯥꯡ ꯀꯥꯏꯅ ꯅꯥꯟꯅ ꯂꯩꯅꯦ ꯑꯗꯣ ꯆꯥꯎꯈꯠꯄꯒꯤ ꯁꯤꯝꯕꯣꯜꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯉꯁꯤ ꯃꯅꯤꯄꯨꯔꯁꯤꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯁꯤꯒꯤ ꯕꯖꯥꯔ ꯃꯅꯨꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯃꯥꯡꯁꯪ ꯍꯥꯏꯒꯗ꯭ꯔꯥ ꯄꯥꯕ꯭ꯂꯤꯛ ꯇꯣꯏꯂꯦꯠꯁꯦ ꯉꯁꯤ ꯐꯥꯎꯗ ꯑꯩꯈꯣꯏꯅ ꯎꯖꯔꯛꯄ ꯃꯇꯝꯗ ꯃꯇꯤꯛ ꯆꯥꯅ ꯊꯝꯕ ꯉꯝꯕ ꯑꯗꯨꯅ ꯑꯩꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯄꯥꯟꯈ꯭ꯔꯦ ꯁꯔꯀꯥꯔꯁꯨ ꯃꯌꯥꯝ ꯄꯥꯟꯈ꯭ꯔꯦ ꯑꯐꯕ ꯀꯦꯟꯗꯤꯗꯦꯠꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯐꯠꯇꯕꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯊꯥꯒꯠꯈꯤꯕ ꯀꯦꯟꯗ꯭ꯔ ꯍꯨꯝꯐꯨꯗꯒꯤ ꯂꯥꯛꯄ ꯂꯤꯗꯔꯁꯤꯡꯗꯨꯅ ꯉꯁꯤ ꯐꯥꯎꯗ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛ ꯇꯣꯏꯂꯦꯠꯀꯤ ꯄꯣꯂꯤꯁꯤꯐꯥꯎ ꯁꯦꯝꯕ ꯉꯝꯗꯕꯁꯤꯡꯁꯤꯅ ꯂꯩꯕꯥꯛꯁꯤ ꯉꯥꯛꯑꯒ ꯂꯩꯕꯅꯤꯅ ꯑꯇꯣꯞꯄ ꯆꯥꯎꯈꯠꯄꯒꯤ ꯋꯥꯈꯜꯗꯨꯗꯤ ꯂꯥꯛꯅꯕ ꯊꯝꯈꯤꯁꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣꯗꯤ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯆꯥꯎꯈꯠꯄ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯀꯔꯤꯝ ꯈꯪꯗ꯭ꯔꯦꯕ ꯉꯁꯤꯐꯥꯎ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯕ ꯆꯥꯎꯈꯠꯄꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯖꯥꯗꯨ ꯂꯧꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯒꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤꯁꯦ ꯌꯥꯝ ꯄꯤꯛꯆꯕ ꯃꯥꯜꯂꯒꯁꯨ ꯍꯌꯦꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯅ ꯈꯨꯗꯝꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕ ꯃꯇꯝꯗ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝꯒꯤ ꯁꯄꯣꯔꯠꯇꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯀꯥꯔꯛꯈꯤꯕ ꯄꯥꯔꯇꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯔꯣꯝꯗ ꯄꯥꯔꯇꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯐꯟ ꯂꯩꯇꯦ ꯀ꯭ꯔꯥꯎꯗ ꯐꯟꯗꯤꯡ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯑꯉꯝꯕ ꯄꯩꯁꯥ ꯈꯥꯏꯖꯤꯟꯅꯔꯀꯥꯟꯗ ꯀꯦꯝꯄꯦꯟ ꯇꯧꯔꯒ ꯈꯣꯠꯂꯀꯥꯟꯗ ꯀꯥꯔꯛꯈꯤꯕ ꯀꯦꯟꯗꯤꯗꯦꯠ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯦꯛꯖꯥꯝꯄꯜ ꯉꯥꯛꯇ ꯑꯣꯏ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯁꯨ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯋꯥꯈꯜꯂꯣꯟꯁꯤꯒ ꯂꯣꯏꯅꯔꯒ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯍꯥꯏꯖꯔꯒ ꯑꯩ ꯉꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯒ ꯀꯥꯏꯅꯅꯕ ꯌꯥꯏ